Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasi sumhau sagom Minoktuna Nisani taramari suba tangkak amok puduna lakjeri. Mayam punna taminarasi. Tamba ngamde miyoybagi punsi ngasi kari oiba hayengna kari oiba. Ngasi pena minok tamkiba hayengna pirangmaga marup oikiba kayani. Khubak khunamni miyoyba napal hakna kaba yaba nate tamba ngamdaba miyoy pokni. Nongdamba magi nongdamso angakpani angakpa ngagtani. Awabada awaba piba atongbada laythonba akutpada laynetba magi machat oiramali. Waduna laklaba punsi amada khangamdaba chaina kaya amana otlari. Puba thangba ngamda naujari bithamoydubu nungsi heita minungsi machet ama phawba utpidana magi ngamjaba thongna puthokduna chaina pigadawre. Ngamba mayumda halaklaroi haiduna paw pikre. Bredenso mayumda thabak amagi mamanabagita layrani haiduna haikre. Lekaygi mi kaya changdana nubi mathanta layba yumduda kanasu layta nupa makhoi anina lektuna layba yaba natabanina yaifarel yauna makhoi ahum puna layminare. Numit tasilakpaduda makhoi ahum thongal mayaduda gari manakta layre. Yaifarel na sanado moidoina layrusi phanakan haibani. Adubu sanana yadre. Yaifarel di ngambaga sanaga donganba mana khangdaba mariyama laynay haibasi khangba nate. Aduna sana mathandaga ngambaga thadokduna thambadu mana pamdabani. Angangda mathalayba danu ngayramaroi nang hayak changiga changbiro chodana. Bredena ngambada yingduna hairakpani Yaifarel na nungaygadwane ma mathalayba duda. Kaisu khaloida duide mathanda laybadudi mi amaga layminaba haisena wakhal chakthokpa sayandoine. Ngambasa ngasai makai changsira haidana khalaga layrambani. Bredena hairakpaduda changuragi khanduna amuk handuna khomlamda changkre. Yaifado mangak thangatuna haifeti ngambani aduba amu onselakduna Bredenda yengladuna hanglakli. Warigi phibamna kamai tawre haige? Hawjik ICU da lay. Kitang serious oiba mali. Ichangi matawsiga hayeng hospital da chatpase nungaygadra khangde tawrisi. Adana kana kana layriba. Adadi kaisu khudongthiba thoida. Police laybani aduga aikhoina thajaba yaba misu lay. Police ta case ama register tawnaba na ngasai aigi imanaba mana haifet haikibani. Hayeng oina tawrasi haidana aina so haikre. Ngasidi marang kyan ama tarare haidana. Garido masagadam khangawdraba. Kamain tawrino mi defani am laybagum tawi haidana ngasai wari tamlayne. Mi budi labuk da sukai da so kharadam layba jani. Garido 407 haibasimadi khangi. Machuna ngawani. Adubo yamna luribadi gari number da thadaba. Thamamiba khuthomda so thawaina thomga yawna thomba manba mi yawrisini. Babana pari makhot samaga sorok nakanda laythoktuna chatpado labukda lawrang suba mina uhawi hai. Laythogadu phawba thawaina changsinana thombani. Garigi speed so phanagalen hai. Thaujilakpado khajika soknaba thombagi maonga nante. Halage sirasanu haibagi maongda thombagi maongne. Kana kana nunghaina dabaka layba jana. Kana bu nunghaina daba laydonada. Aikhoiga khara khara changnaba sinatana atopa imunga toina changnadaba yeknaba sagatba nante. Hoi, drug khara yonbagi lekai mayamna saunai. Adubu lekai mayam hoptuna tawgadaba thabakti nate. Makhoiga khara nungaina daba haibabu nongthang mangaire. Magadi khara toina sanagi maramda ngangnabani adu mangaire. Adubu asukoi basida nongmada kaisu ahenba tawdaga masi mana hekta tawgani haibasu laydi. Breden makoktu nomli wakhaldadi nongthangbu jingnaba thamkre. Jimbaldagi wahang makha jathabadi tawkidre. Ngambana changlakpaduda sanado thongjingduda masado ngathaduna phamlaga phawna mayam marakdudagi likhalakduna nokpi nokmi maba thongna hapliba thajamabu yengladuna wakhalgi sangsarda wari sanaduna layramli. Wakhaldo atopa malang palamada tawkibana ngamba changlakpadu ma khangdre. Yengna mid anidagi tarakliba piruso lepa layte. Ngamba changsanduna nakanda tapna phamthai.
ꯇꯩꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯃꯇꯥꯒꯨꯝ ꯃꯅꯤꯡ ꯇꯝꯂꯤꯕ ꯁꯅꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯦ꯫ ꯁꯅꯥꯗꯨ ꯃꯁꯥꯗ ꯊꯦꯡꯂꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯌꯦꯡꯊꯣꯔꯛꯂꯤ꯫ ꯉꯝꯕꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯂꯝꯕꯗꯨ ꯈꯔ ꯍꯟꯊꯔꯛꯂꯤ꯫ ꯉꯝꯕꯁꯨ ꯇꯩꯊꯣꯛꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ, "ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯕꯣ ꯅꯪꯕꯣ? ꯇꯝꯆꯥ ꯀꯧꯒꯦ ꯌꯥꯕ꯭ꯔꯥ?" ꯏꯅꯤꯛ ꯅꯤꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯏꯔꯥ ꯊꯥꯡꯕ ꯃꯤꯠꯂꯨ ꯑꯅꯤꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯉꯝꯕ ꯀꯩꯁꯨ ꯈꯨꯝꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯀꯧꯏ ꯍꯥꯏ꯫ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯑꯩꯁꯨ ꯇꯝꯆꯥ ꯀꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯇꯝꯆꯥ ꯀꯧꯒꯦ ꯌꯥꯕ꯭ꯔꯥ?" "ꯅꯪꯅ ꯀꯧꯅꯤꯡꯕ ꯃꯤꯡ ꯀꯧꯕꯗ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ." ꯁꯅꯥ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯉꯝꯕꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯉꯥꯊꯔꯒ ꯃꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯊꯥꯁꯦ ꯐꯖꯕ꯭ꯔꯥ?" ꯉꯝꯕꯁꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯈꯨꯝꯂꯤ, "ꯅꯣꯡꯃꯇ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯊꯥꯁꯦ ꯐꯖꯩ ꯍꯥꯏꯗꯅ ꯋꯥꯔꯤꯗ ꯂꯥꯏꯔꯤꯛꯇ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯅꯣꯡꯃꯗ ꯉꯛꯁꯦ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯐꯝꯃꯒ ꯌꯦꯡꯉꯤ꯫ ꯐꯖꯕ꯭ꯔꯥ? ꯐꯖꯔꯝꯒꯅꯤ꯫ ꯀꯅꯥ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯐꯖꯕꯂꯛꯇꯒꯤ ꯐꯖꯕꯤꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯍꯦꯜꯂꯦ ꯐꯖꯕ꯫ ꯅꯪꯅ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯒ ꯊꯥꯖꯃꯥꯕꯨ ꯐꯖꯩ ꯍꯥꯏꯅꯕ ꯄꯥꯡꯒꯜꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯤ ꯍꯥꯏꯕꯗꯨꯃꯁꯨ ꯍꯥꯏꯔꯣꯏ, ꯅꯪꯅ ꯍꯦꯜꯂꯤ ꯑꯣꯏꯅ ꯈꯨꯝꯒꯦ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕꯁꯦ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯕꯕꯥꯁꯨ ꯌꯥꯎꯔꯝꯅꯤꯀꯣ?" "ꯁꯅꯥ, ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯤꯕ ꯄꯨꯝꯕꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯇꯣꯏꯅꯤ, ꯅꯠꯇ꯭ꯔꯥ?" "ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯕꯂꯛꯇꯒꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯕ ꯑꯁꯤꯕ ꯍꯥꯏꯕ ꯂꯝꯕꯤꯗꯨꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯕꯕꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯂꯣꯏꯅ ꯆꯠꯀꯗꯕ ꯉꯥꯛꯇꯅꯤ." "ꯇꯝꯆꯥ, ꯕꯕꯥꯗꯣ ꯑꯩ ꯂꯥꯛꯄ ꯂꯝꯈꯥꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯝꯒꯗ꯭ꯔꯥ?" ꯉꯝꯕ ꯃꯈꯨꯠ ꯌꯦꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯑꯩꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯋꯥꯈꯜꯗꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ." "ꯁꯣꯝ ꯋꯥꯈꯜꯁꯤꯗ ꯎꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯑꯩꯉꯣꯟꯗ ꯏꯆꯥ ꯊꯣꯏꯕꯤ ꯀꯥꯏꯅ ꯀꯧꯕꯗꯣ ꯑꯃꯨꯛ ꯇꯥꯔꯔꯣꯏ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯇꯝꯆꯥ." "ꯑꯗꯨꯃꯥꯏꯅ ꯁꯣꯝ ꯅꯤꯡꯁꯤꯡ ꯀꯞꯄꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯤ꯫ ꯉꯁꯥꯏ ꯗꯥꯌꯥꯏ ꯐꯅ ꯆꯨꯈꯤꯕ ꯃꯩꯗꯨꯗ ꯑꯩꯒꯤ ꯕꯕꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯣ ꯌꯥꯎꯈ꯭ꯔꯦꯀꯣ꯫ ꯑꯄꯪꯕꯤ ꯃꯆꯥ ꯍꯥꯏꯁꯦ ꯃꯊꯟꯇ ꯊꯝꯂꯝꯂꯒ ꯃꯥ ꯃꯊꯟꯇ ꯆꯠꯈ꯭ꯔꯦꯀꯣ." ꯉꯝꯕ ꯁꯅꯥꯕꯨ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯗꯨꯅ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯟꯍꯜꯂꯤ꯫ ꯍꯧꯖꯤꯛꯇ ꯃꯥꯅ ꯀꯪꯅ ꯇꯩꯊꯣꯛꯈ꯭ꯔꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯑꯃꯨꯛ ꯅꯧꯅ ꯈꯖꯥꯏꯗꯨ ꯃꯁꯤꯟꯕ ꯊꯨꯡꯅ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ꯫ "ꯄꯤ ꯅꯪꯅ ꯀꯌꯥꯝ ꯑꯅꯝ ꯀꯟꯒꯗꯧꯔꯤꯕ ꯑꯩꯒꯤ ꯃꯥꯡꯗ ꯍꯥꯏꯕꯒꯨꯝ ꯉꯝꯕ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯇꯩꯔꯤꯕ ꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯂꯤ, "ꯅꯪꯒꯤ ꯂꯝꯍꯦꯟꯕꯤ ꯄꯤꯁꯦ ꯑꯗꯨꯝ ꯇꯩꯊꯣꯛꯑꯒ ꯂꯩꯔꯣ ꯍꯥꯏꯔꯣ ꯑꯩꯁꯦ? ꯀꯞꯄꯅꯨ ꯍꯥꯏꯁꯨ ꯌꯥꯗꯦ꯫ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯐꯝꯃꯒ ꯄꯤ ꯇꯩꯊꯣꯛꯅꯕ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯔꯣ ꯍꯥꯏꯔꯣ?" "ꯇꯝꯆꯥ." "ꯍꯥꯎ, ꯍꯥꯏꯌꯣ." "ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯝꯆꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ." ꯍꯧꯖꯤꯛ ꯇꯩꯊꯣꯛꯈꯤꯕ ꯄꯤꯗꯣ ꯑꯃꯨꯛ ꯅꯧꯅꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯉꯝꯕꯁꯨ ꯇꯩꯊꯣꯛꯂꯤ ꯃꯥꯅ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ꯫ "ꯇꯝꯆꯥꯁꯨ ꯋꯥꯏꯌꯦ꯫ ꯑꯩꯒꯤ ꯁꯅꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯦꯝꯕ ꯌꯥꯗ ꯀꯞꯄꯁꯤ ꯎꯔꯒ ꯇꯝꯆꯥꯁꯨ ꯋꯥꯏꯌꯦ꯫ ꯅꯪꯅ ꯋꯥꯕꯗꯤ ꯇꯝꯆꯥꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯩꯅ ꯋꯥꯕꯗꯤ ꯅꯪ ꯌꯦꯡꯕ ꯉꯝꯕ꯭ꯔꯥ?" "ꯇꯝꯆꯥ, ꯕꯕꯥꯗꯣ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯕꯨ ꯌꯥꯝꯅ ꯀꯞꯍꯜꯂꯤ꯫ ꯕꯨꯡꯉꯣꯁꯨ ꯁꯣꯛꯍꯜꯂꯤ ꯃꯥꯅ꯫ ꯑꯩꯕꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯌꯦ꯫ ꯃꯥ ꯌꯥꯝꯅ ꯐꯠꯇꯤꯌꯦ, ꯃꯥ ꯌꯥꯝꯅ ꯐꯠꯇꯤꯌꯦ ꯇꯝꯆꯥ." "ꯍꯩꯃꯥ, ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯄꯦ꯫
ꯁꯤ ꯇꯥꯝꯆꯥꯒꯤ ꯃꯤꯠ ꯑꯅꯤꯁꯤꯗ ꯑꯝꯇ ꯌꯦꯡꯍꯧꯁꯤ ꯇꯥꯝꯆꯥ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ ꯉꯥꯡꯅ ꯉꯥꯡꯅ ꯃꯈꯨꯠ ꯈꯨꯕꯤ ꯑꯅꯤꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯁꯨ ꯂꯦꯞꯇꯦ ꯉꯝꯕ ꯁꯅꯥꯁꯨꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯉꯝꯕꯗ ꯌꯦꯡꯂꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯎꯔꯒ ꯕꯕꯥꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯕꯕꯥꯅ ꯎꯔꯒ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥꯕ ꯃꯇꯤꯛ ꯆꯥꯕ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯌꯥꯝ ꯋꯥꯔꯧꯖꯔꯝꯒꯅꯤ ꯁꯅꯥꯁꯨ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯋꯥꯔꯧꯖꯁꯅꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯨ ꯐꯥꯎꯁꯅꯨ ꯑꯩꯒꯤ ꯇꯧ ꯎꯔꯒ ꯃꯥꯁꯨ ꯀꯞꯁꯅꯨ ꯃꯥꯗꯤ ꯐꯠꯇꯕꯅꯤ ꯑꯩꯕꯨ ꯑꯣꯠꯄꯅꯤ ꯇꯣꯛꯑꯣꯃꯦ ꯁꯣꯝ ꯃꯈꯥ ꯇꯥꯅ ꯀꯞꯅꯕ ꯍꯣꯠꯅꯩꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯒꯦ ꯑꯥꯗ ꯃꯌꯥꯝꯅ ꯁꯦꯟꯅꯔꯒ ꯂꯩꯔꯤꯌꯦ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯣ ꯉꯝꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯕ ꯋꯥꯍꯪ ꯑꯣꯏꯕꯅ ꯈꯨꯝꯂꯛꯂꯤ ꯍꯌꯦꯡ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ ꯑꯩꯁꯨ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯇꯥꯝꯆꯥꯗꯤ ꯌꯨꯝꯗ ꯍꯟꯈꯤꯔꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯀꯃꯥꯏꯅ ꯅꯪ ꯅꯊꯟ ꯊꯝꯃꯝꯃꯒ ꯍꯟꯗꯣꯏꯕ ꯍꯜꯂꯔꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯣꯏꯅꯤ ꯌꯨꯝꯗ ꯍꯜꯂꯣ ꯏꯃꯥꯈꯣꯏ ꯄꯥꯈꯠꯅꯔꯝꯒꯅꯤꯌꯦ ꯄꯥꯈꯠꯂꯨꯅꯨ ꯅꯃꯧ ꯅꯨꯄꯤꯒꯤꯗ ꯂꯩꯔꯦꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯃꯗꯇꯥꯗꯨꯗꯤ ꯅꯣꯏꯗ ꯌꯥꯏꯐꯒ ꯑꯁꯤꯗ ꯁꯣꯔꯣꯛꯇ ꯒꯥꯔꯤꯗ ꯂꯩꯍꯧꯕꯅꯤ ꯃꯥꯗꯤ ꯍꯟꯈꯤꯔꯣꯏꯗ꯭ꯔꯥ ꯃꯥꯁꯨ ꯑꯩꯒ ꯄꯨꯟꯅ ꯂꯩꯗꯣꯏꯅꯤ ꯏꯊꯟ ꯊꯝꯃꯝꯃꯒ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯃꯥꯗꯣ ꯑꯃ ꯏꯆꯦ ꯄꯨꯂꯤꯁꯇꯨꯗꯤ ꯂꯥꯛꯄ꯭ꯔꯥ ꯉꯁꯥꯏ ꯅꯪꯅ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯉꯩꯗ ꯂꯥꯛꯑꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯒꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯌꯦ ꯑꯣ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯗꯅ ꯇꯥꯝꯆꯥ ꯍꯣꯏꯗꯤ ꯆꯥꯔꯕꯣ ꯀꯥꯏꯗꯩ ꯆꯥꯛꯅꯣꯗ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯌꯥꯏꯐꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯍꯤꯗꯥꯛ ꯆꯥꯕꯅꯤ ꯆꯥꯛ ꯆꯥꯗꯕ ꯌꯥꯔꯣꯏ ꯈꯤꯇꯪ ꯆꯥꯔꯗꯤ ꯐꯗꯧꯅꯤ ꯉꯝꯕ ꯁꯅꯥꯗ ꯐꯂꯞ ꯌꯦꯡꯗꯨꯅ ꯀꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯃꯥꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯑꯒꯕꯨ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯁꯥꯅ ꯂꯣꯏꯅ ꯈꯪꯅꯕ ꯇꯥꯕꯅꯤ ꯑꯩꯒꯤꯁꯨ ꯈꯪꯉꯣ ꯈꯪꯅꯤꯡꯕ ꯃꯈꯩ ꯍꯪꯉꯛꯑꯣ ꯑꯩ ꯂꯣꯏꯅ ꯈꯪꯒꯦ ꯑꯩꯅ ꯍꯪꯗ꯭ꯔꯁꯨ ꯏꯊꯟꯗ ꯑꯗꯨꯝ ꯈꯪꯅꯕ ꯇꯧꯖꯒꯦ ꯍꯪꯉꯒ ꯈꯪꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯊꯨꯅꯁꯨ ꯈꯪꯕ ꯊꯨꯅ ꯈꯪꯕ ꯄꯥꯝꯗꯦ ꯃꯒꯨꯟ ꯂꯩꯇꯦ ꯃꯒꯨꯟ ꯂꯩꯅ ꯇꯞꯅ ꯏꯊꯟꯇ ꯁꯨꯝ ꯊꯤꯔꯒ ꯈꯪꯖꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯅꯥꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯍꯧꯒꯠꯂꯤ 3ꯗꯨꯗꯤ ꯒꯥꯔꯤꯗ ꯑꯣꯏꯅ ꯑꯍꯤꯡꯗꯨ ꯂꯦꯛꯂꯤ ꯉꯝꯕꯗꯤ ꯇꯨꯝꯕꯁꯨ ꯐꯅ ꯊꯦꯡꯅ ꯇꯨꯝꯈꯤꯕꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯐꯣꯟꯗꯨ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯁꯪꯈꯤꯕꯅꯤ ꯑꯅꯤꯗꯨꯗꯤ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄꯗꯨꯗ ꯍꯧꯒꯠꯂꯤ ꯉꯝꯕꯅ ꯏꯁꯤꯁꯤꯅ ꯁꯤꯠꯇꯨꯗ ꯉꯥꯊꯔꯒ ꯇꯨꯝꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯗ꯭ꯔꯤ ꯑꯅꯤꯗꯨ ꯁꯅꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤ ꯁꯅꯥꯗꯤ ꯑꯉꯧꯕ ꯐꯅꯦꯛ ꯑꯉꯧꯕ ꯐꯨꯔꯤꯠ ꯑꯉꯧꯕ ꯐꯤ ꯑꯗꯨꯒ ꯂꯥꯏꯕꯛꯇꯅ ꯑꯃꯨꯕ ꯆꯤꯟꯗꯟ ꯊꯤꯟꯗꯨꯅ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯒꯨꯝ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯀꯩꯅꯣ ꯁꯅꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕꯨꯡꯉꯣ ꯃꯅꯥꯛꯇ ꯆꯠꯅꯤ ꯍꯥꯏꯗꯨꯗꯤ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯅꯤ ꯉꯔꯥꯡꯗꯒꯤ ꯑꯉꯧꯕ ꯃꯆꯨꯁꯤꯡꯁꯤ ꯃꯁꯥꯅ ꯊꯣꯟꯗꯕꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯕꯗꯨ ꯁꯦꯠꯂꯨ ꯆꯥꯔꯝꯕ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯁꯦꯠꯇꯨꯅ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯩꯕꯅꯤ ꯉꯁꯤꯗꯤ ꯍꯣꯡꯂꯝꯂꯦ ꯁꯦꯛꯂꯣꯟ ꯑꯃ ꯍꯣꯡꯂꯕꯣꯏ ꯅꯤꯡꯂꯤ ꯉꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯠꯁꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯁꯤ ꯑꯩ ꯕꯨꯡꯉꯣ ꯎꯅꯤꯡꯉꯤ ꯃꯥꯗꯤ ꯀꯥꯏ ꯂꯩꯍꯧꯔꯒꯦ ꯌꯥꯏꯐꯔꯦꯜꯅ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯕꯣ ꯇꯥꯝꯆꯥ ꯉꯝꯕꯗꯣ ꯌꯥꯏꯐꯔꯦꯜꯗꯨ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯆꯤꯜꯂꯛꯏ ꯃꯤꯡꯒꯧꯗꯨꯅꯁꯨ ꯁꯨꯛꯆꯤꯟꯕꯅꯤ ꯄ꯭ꯔꯤꯗꯦꯟꯗ ꯑꯣꯏꯅ ꯃꯥꯗꯤ ꯇꯨꯝꯍꯧꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯅꯒ ꯇꯨꯝꯕ ꯑꯣꯏꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯍꯧꯒꯠꯄ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯆꯠꯂꯁꯤꯀꯣ ꯏꯆꯟ ꯅꯪꯕꯨ ꯉꯔꯥꯡꯁꯨ ꯀꯩꯝ ꯆꯥꯗꯦ ꯉꯁꯤꯒꯤ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯨꯗꯅ ꯌꯥꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯣꯔꯦꯟ ꯕꯨꯡꯉꯣꯒ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯔꯒꯦ ꯑꯥꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯀꯔꯤ ꯈꯨꯝꯂꯨꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯇꯨꯃꯤꯟ ꯂꯩꯕ ꯅꯠꯇꯅ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯝꯕꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯂꯤ ꯁꯤꯡꯊꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ ꯃꯔꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯍꯣꯁꯄꯤꯇꯥꯜ ꯒꯦꯠꯇ ꯁꯤꯡꯊꯥꯅ ꯍꯥꯟꯅꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯡꯊꯥꯅ ꯁꯅꯥꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ
ꯑꯗꯨꯛ ꯅꯧꯔꯤꯕ ꯃꯥꯅ ꯑꯉꯧꯕ ꯐꯤꯖꯦꯠꯅ ꯂꯩꯇꯦꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗꯨꯗ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯅ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯃꯅꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯍꯥꯟꯅ ꯅꯉꯝꯕꯅ ꯕ꯭ꯔꯤꯗꯦꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯤꯡꯊꯥꯗ ꯁꯅꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯥꯔꯤꯒꯤ ꯀꯟꯗꯤꯁꯟꯗꯨ ꯈꯪꯗꯦ ꯍꯥꯏꯅ꯫ ꯈꯪꯕꯗ ꯀꯔꯝꯕ ꯐꯤꯕꯝ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯨꯃꯁꯨ ꯈꯪꯗ꯭ꯔꯤ, ꯑꯗꯨꯅ ꯋꯥꯈꯜꯗꯨ ꯍꯥꯟꯅ ꯐꯖꯅ ꯐꯥꯊꯕꯤꯔꯒ ꯀꯟꯗꯤꯁꯟꯁꯤ ꯃꯉꯣꯟꯗ ꯈꯪꯍꯟꯁꯦ ꯍꯥꯏꯅ ꯃꯈꯣꯏ ꯍꯥꯟꯅ ꯍꯥꯏꯅꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯌꯥꯏꯐꯔꯦꯜꯁꯨ ꯈꯪꯂꯤ ꯃꯈꯣꯏꯅ ꯍꯥꯏꯅꯕꯗꯨ ꯃꯥꯕꯨꯁꯨ ꯈꯪꯍꯟꯕꯅꯤ ꯃꯈꯣꯏꯅ꯫ ꯁꯤꯡꯊꯥꯅ ꯁꯅꯥꯕꯨ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯁꯅꯥꯗꯨ ꯁꯤꯡꯊꯥꯅ ꯃꯥꯕꯨ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯈꯔꯗꯤ ꯉꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯥꯔꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯍꯟꯗꯨꯅ ꯁꯤꯡꯊꯥꯅ ꯇꯞꯅ ꯍꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯅꯪꯁꯨ ꯑꯩꯒꯤ ꯏꯅꯥꯎꯒꯨꯝꯕꯤꯅꯤ, ꯑꯩꯕꯨꯁꯨ ꯅꯪꯅ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯒꯨꯝꯅ ꯈꯜꯂꯨꯀꯣ꯫ ꯏꯆꯦ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦ, ꯅꯪ ꯋꯥꯈꯜ ꯐꯠꯇꯕꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯁꯅꯥ ꯆꯤꯡꯅꯔꯣꯏ ꯉꯝꯗ꯭ꯔꯦ, ꯌꯥꯝꯅ ꯆꯤꯡꯅꯔꯦ꯫ ꯇꯊꯛ ꯄꯥꯉꯝꯕ ꯃꯤꯠ ꯑꯅꯤꯅ ꯏꯔꯥꯛ ꯀꯥꯅ ꯁꯤꯡꯊꯥꯗ ꯌꯦꯡꯂꯗꯨꯅ ꯇꯥꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯪꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ? ꯃꯥ ꯀꯩꯗꯧꯔꯒꯦ? ꯃꯥ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ꯭ꯔꯥ? ꯁꯤꯡꯊꯥꯅ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯇꯞꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯉꯥꯏꯈꯣꯁꯦ, ꯏꯆꯦꯅ ꯍꯥꯏꯗꯣꯏꯁꯦ ꯍꯥꯟꯅ ꯅꯪ ꯃꯨꯟꯅ ꯇꯥꯈꯣ꯫ ꯄꯥꯈꯠꯀꯅꯨꯀꯣ, ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯂꯣꯏꯅ ꯐꯥꯊꯕ ꯍꯩꯒꯗꯧꯅꯤ꯫ ꯍꯥꯏꯌꯣ ꯏꯆꯦ, ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ? ꯕꯨꯡꯉꯣꯗꯣ ꯉꯔꯥꯡ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯏ꯫ ꯀꯣꯛꯇ ꯑꯗꯨꯒ ꯂꯪꯁꯇ ꯈꯔ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯀꯨꯏꯅ ꯆꯪꯕꯅꯤ꯫ ꯂꯪꯁꯇ ꯁꯣꯛꯄꯗꯨꯗꯤ ꯗꯣꯛꯇꯔꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯈꯣꯡ ꯈꯨꯠꯇ ꯁꯔꯨ ꯈꯔ ꯇꯦꯛꯄꯁꯨ ꯌꯥꯎꯔꯤ ꯍꯥꯏ, ꯃꯗꯨꯃꯁꯨ ꯀꯌꯥ ꯂꯨꯕ ꯑꯣꯏꯗ꯭ꯔꯤ꯫ ꯅꯤꯡꯊꯤꯅ ꯌꯦꯡꯉꯒ ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯆꯦ, ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯒ? ꯅꯅꯥꯎꯗꯨ ꯁꯤꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯕꯨꯅꯦ, ꯃꯥꯒꯤ ꯀꯣꯛ ꯃꯅꯨꯡꯗꯨꯗ ꯏ ꯈꯔ ꯍꯦꯟꯅ ꯊꯣꯛꯄꯗꯒꯤ ꯕ꯭ꯔꯦꯟꯗ ꯆꯪꯈ꯭ꯔꯦ ꯍꯥꯏ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯒꯗꯕꯁꯨ ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯣꯛꯏꯕ ꯃꯁꯥ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯗ꯭ꯔꯤ꯫ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯗꯣꯛꯇꯔꯅ ꯈꯨꯠꯂꯥꯏ ꯊꯥꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯥꯅꯦ ICUꯗ ꯂꯩꯔꯤ꯫ ꯀꯣꯛꯇ ꯊꯣꯛꯏꯕ ꯏꯗꯨꯗꯤ ꯂꯦꯞꯅꯕ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯊꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯑꯆꯧꯕ ꯁꯔꯖꯔꯤ ꯑꯃꯗꯤ ꯇꯧꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫ ꯑꯗꯨꯗꯤ ꯏꯆꯦꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯣ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯗꯅ ꯂꯩ, ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯇꯥꯔꯛꯑꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯤꯔꯥ? ꯁꯤꯡꯊꯥꯗꯨ ꯇꯞꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯁꯅꯥ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯂꯤ, ꯇꯧꯐꯝ ꯈꯪꯗꯕꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯕ ꯍꯧꯔꯛꯂꯤ꯫ ꯏꯆꯦ, ꯑꯩ ꯕꯨꯡꯉꯣ ꯌꯦꯡꯕ ꯗꯣꯛꯇꯔꯗꯣ ꯑꯝꯇ ꯎꯅꯒꯦꯅ꯫ ꯐꯔꯦ ꯂꯥꯎ, ꯑꯩꯒ ꯆꯠꯂꯁꯤ꯫ ꯑꯅꯤꯗꯨ ꯍꯧꯒꯠꯇꯨꯅ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯐꯝꯂꯝꯂꯤꯕ ꯗꯣꯛꯇꯔꯗꯨꯅ ꯁꯤꯡꯊꯥꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯤꯁ ꯇꯧꯔꯛꯂꯤ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯝ꯫ ꯃꯣꯔꯅꯤꯡ꯫ ꯌꯥꯅꯤ ꯃꯦꯗꯝ, ꯍꯦꯛꯇ ꯐꯝꯕꯤꯌꯨ꯫ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯑꯅꯤꯗꯨ ꯆꯪꯁꯤꯟꯅ ꯐꯝꯂꯤ꯫ ꯁꯤꯡꯊꯥꯅ ꯗꯣꯛꯇꯔꯗꯨꯗ ꯁꯅꯥꯕꯨ ꯃꯁꯛ ꯇꯥꯛꯂꯤ꯫ ꯃꯥꯅ ꯄꯥꯔꯤꯒꯤ ꯃꯆꯦꯅꯤ꯫ ꯗꯣꯛꯇꯔꯒ ꯑꯝꯇ ꯎꯅꯒꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯗꯣꯛꯇꯔꯒꯤ ꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯅ ꯈꯪꯕ ꯈꯔ ꯃꯈꯩꯗꯤ ꯃꯉꯣꯟꯗ ꯁꯤꯌꯔ ꯇꯧꯈ꯭ꯔꯕꯅꯤ꯫ ꯏꯆꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯇꯥꯁꯤ꯫ ꯅꯪꯒꯤ ꯏꯆꯦꯅ ꯈꯔ ꯃꯈꯩ ꯍꯥꯏꯔꯕꯅꯤꯅ ꯅꯪꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯝꯃꯅꯤ꯫ ꯁꯅꯥ ꯗꯣꯛꯇꯔꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯦ ꯅꯥꯕ ꯐꯔꯔꯣꯏꯗ꯭ꯔꯣ ꯗꯣꯛꯇꯔ? ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯇꯥꯕꯅꯤ꯫ ꯐꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕꯁꯨ ꯅꯠꯇꯦꯗꯣ ꯏꯆꯥꯅꯨꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯉꯝꯖꯕ ꯂꯦꯕꯦꯜꯗ ꯃꯥꯕꯨ ꯀꯟꯅꯕꯗꯤ ꯍꯣꯠꯅꯖꯒꯦ꯫ ꯁꯅꯥ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯄꯤꯔꯣꯏꯅꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ, ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯃꯥꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯗꯣꯛꯇꯔꯅ ꯏꯆꯤꯟ ꯏꯄ꯭ꯋꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯗꯣꯛꯇꯔ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯁꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯟꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯤ꯫ ꯀꯟꯒꯦ ꯍꯥꯏꯕꯒꯤꯁꯨ ꯂꯩꯔꯤꯕ ꯁꯤꯟꯐꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯗꯣꯛꯇꯔ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯁꯤ ꯑꯣꯏꯅ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯗꯣꯛꯇꯔꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯗꯣꯛꯇꯔꯒꯤ ꯃꯈꯣꯡꯗꯨꯗ ꯐꯝꯊꯗꯨꯅ ꯃꯈꯣꯡꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯣꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯅꯨ ꯗꯣꯛꯇꯔ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯏ ꯃꯔꯤꯗꯤ ꯃꯥ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯇꯥꯏꯕꯪꯁꯤꯗ꯫ ꯗꯣꯛꯇꯔꯅ
ꯑꯩꯒꯤ ꯎꯄꯥꯎꯕꯝꯗ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯕꯨ ꯎꯄꯥꯎꯕꯝꯗ ꯀꯟꯕꯤꯌꯨ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯁꯅꯥꯕꯨ ꯍꯧꯒꯠꯄꯤꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯅꯥꯅ ꯃꯈꯣꯡꯗꯨ ꯀꯟꯅ ꯍꯦꯛꯇ ꯀꯣꯟꯈꯤꯕꯅ ꯄꯥꯛꯅ ꯍꯦꯛ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯁꯤꯡꯊꯥꯅ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯕꯨ ꯍꯧꯒꯠꯍꯜꯂꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯄꯤꯗꯣ ꯅꯤꯡꯊꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ 이제 ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯣ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯣ 마부 깐비요 이제 마야우드니 아이 까나글 이가네 마범다 깐비요 이제 아이 마야우드니 힘방아 뭐예 아코이 부고돔다 깐비요 이제 아코이 부고돔다 깐비요